Hauzik ngasigi maruoiba pausing. Topographical need-based hill budget ki oina Bharat ki district Yangkhani thoi khanbagi manungda Manipur ki oina Tamenglong district yauri haina Chief Minister N Biren na phongdokre. Miyam ki luchingba Arambam Samarendra laikidabagi taranipalak suba ningsing thoram mafam kaya da pangthoknakre. Andro Kendra ki manungda laiba sarkar ki school dagi class 10 ki parikya da 10 position phawagi manungda lakpa mahroi singda lupa lakh tara pigani haina Mahut Minister Shyam Kumar na lauthokre. Amadi handa class 10 ki parikya da thoidok hendokna mak wangna phanglaba mahroi sing school kharana sel piduna laiba ki thabak chathari hairi. Khurumjari ISTV pau mieng tabir ba singutaram nokchari haujima pungiba pau Topographical need-based hill budget ki oina Bharat ki tongan ba state singi district Yangkhani thoi khanbagi manungda Manipur gi ahanba oina Tamenglong district yaure masigi damak lupa crore marfudra sanction tawre haina Chief Minister N Biren ga paumi singa unaba amada phongdokre wafam singa si senior citizen sing unabagi khongchat amada paumi singda phongdokhibani magna makhata na phongdokhibada BJP gi election campaign da ching amadi tam saukatrabadi nungsinaba yaroi haikhiba adugi manungchana nungsinaba amadi saukhatpa purakpada state asigi hauzik leiriba budget asina yaroi haibadagi topographical need based hill budget ama semgadabani haiduna center da demand tawduna lakpani masigi matungina center na topographical gi oiba khenaba leiba sotharaba state singi khanbada Manipur state ki oina Tamenglong district yaurpani haike amaramda MU gi hauzik oiriba wathoga sigi matangda haukiba tang amada Union Minister of Higher Education Prakash Jawadetkar Haktengnana wari sanaduna hauzik oiriba phiba masigi matangda matam chana yengshin hobana chungani haibagi wafam thamkhre amadi BC masamaksu wari sanare magna hairamba wafam sing achumba amadi lanba haibaduna amani musugi mihut kangbu amasu unaduna academic atmosphere da akaiba pigadaba violence oiba thabak sing tawdanaba appeal tawkhre makoisu VC sindopagi wafam hongba leite hairami lagliba tang tara mari natraga tara mangada Delhi da chatpada musugi charter of demand sing Minister of Higher Education ga tanaraga solution ama puraknaba honaragani haike singa mari tamani mak chakhatra punna chakhar minadrdi nungsina basi yaroi an nungsina ban porke haraga di singa mari tamani mak punna chakhar minagidamni haibada ado kamai chakhar kane koi leiba budget khara jene chakhar pero andi topographical need based budget na ama semgadabani haina koina demand to buni singda di kunnamaga samnabasi da miles kaya ne lo kaya ne lali ano kilometer sida tara sidaida crore tara sangbada आधा करोड़ साम संगेब सिसिना हांgai सही कुंथ्रानि फु यांखै सिमासिगी विजन जे यावगब अदुनो हुजि कोइना मदु बीजेपी गवर्नमेंट ना बीजेपी लेड गवर्नमेंट दा आदा लेरिब मोदी गवर्नमेंट दा कोइना हायर कांदा हुजि ति मदु इंप्लीमेंट अब होरे Chief Minister na senior citizen sing unabagi sarukam oina ngasi senior journalist ani amadi high court ki retired judge ani gi mayum da chatuna unakre mahakna ngasi unakiba music adudi ISTV news ki hana editor oiramba kakwada leiba kangozam madumangol singjamai khatri lekai da leiba senior journalist AK Sanaton kesamthong top lerakta leiba retired high court judge tagen jam Nandakumar amadi khagempali da leiba retired high court judge Asok Posangbam ne senior citizen sing aduga chief minister ga lebak ki hauzik oiriba issue sing amadi tungda lenga gasina miyam gi damak pakhar ka daba thabak thoram sing gi matang da phamin aduna wari sanaki khongchat aduga mari leinana chief minister na paumi singa unaba amada BJP gi lengak na bharat ta chahi mari mapung pharak paga mari leinana lebak singi ahal oiriba singi pautak lobagi pandam da khongthang asi lokhalakpani prime minister na lebak asida paikhat liba thabak thoram sing da miyam na kari khali amadi pamni haibadu khangdokpa amadi miyam dagi suggestion longna ba hotna State asigi su oina sahi amaga tha anirom suraba lenga gasida miyam na kari tawhaningba lei haibana chingbagi survey tawbani senior citizen sing da leiriba experience sing asi khanghoba haibasi yamna mak darkar oi makoi gi wakalol sing aduna state asi karamba mayon da chatuna leibaga sigi sakot thorangi thabak tawba yagadage haibasigi mission amasuni haike mafam khudingda leiriba elders or the prominent members in intellectuals in academians science in mayam haidare ko moi sidagi feedback lo won feedback and advice moi na kari khali we bagi manung se laiba tawreiba prime minister modi na tawreiba sidai da kari khali mayam gi suggestion kari no loina na koi gi state sida koina praja gi khara tawjari baleba gi khara tawjari sidai da kari kari koi da advice to winning baleba
kari ta hun meaning ba leiba awat pa leiba adugi maram ni moi the experience moi na phangakhiba experience to ekhoina tamho ba khangau ba yam darkar leiba Tares suba pegi matang da Manipur lengak ki employees singi apex body oiriba M2 MGO na sangshiliba khongjang gi matang da paumi sing da phongdok laduna Manipur lengak ki employees sing da tares suba pe pi ba haiba se BJP na luching ba government asigi commitment ni soidana pigani pi bada matam sang ba sang da bagi wafam na amani M2 MGO gi mihu sing lengak asina anirak unaba matam thaduna lakhibani adubu makoi amata lakhide Haujiti lengak asina makoi gi demand sing pirabanina mathauda hanjin biduna government ka yamna ingna chikna thabak tawinaba pami mak masa yauna government ki employees singdagi miyamna hena lumna lawi lamdam sigi miyam lak kunipan ge sakut thorangi thabakta akaiba pidanaba lengakna ain gi oiba mukna basupamde PU haiba port pirabanina mathauda hanjin biro government po ain gi oiba thabak lokatna nabagi maram pibiganu haike yana riba potu samana yamana bui tor so mana tor target to phangamina loga koi government chi phajana yam normally yam softly friendly deal tongmingi aduga khoi gi di praja ne hena lui government service tawriba ogera ai sa ogera praja la kuni pan ne hena lu bunina praja la kuni pan go handana ba praja la kuni pan gi thabak di sab to gna ba di sab to busing de khoi so many laws bharat ki lairiba law ek ki matungina khoi thabak tora ga magna bu to khoi pamde aduna khoi na appeal tawisi noina pami ba PU ha ba pot pi de banina please thabak da hanjan bir kan da thau phajina tawbiyo Miyam gi luchingba Arambam Samarendra laikitabagi tarani palak suba ningsing thauram ngasi Arambam Samarendra Trust amadi Social Students Club anina kusam naduna khurai nandabem lekai da pangthokre sarugya kiba singna laikidrabagi mitamda leisu katuna ikai khumnake Mairoi singna saireng thiba amadi ma ki maramda pangthokpa seminar na mapung oiba thauram oike Arambam Samarendra na laikidaba khurai nandabem lekai ground da pangthokhiba thauram aduda Nupi Samaj ki founder Taruni Nupi Samaj ki president Amkil gi founder Sakhileima Chingmi Tami Apunba Lup ki president Momon Leima amadi Nongpok Imphal Apunba Maira Paibi Lup ki president me mana chingba miyoi singna saruk yake Arambam Samarendra Trust ki chairman A Lokendrona thauramasi Manipur da natana Manipur gi mapalam kayadasu leptana pangthokle ngasigi mirolda Arambam Samarendra na hingligai matamda awonba ningtamba kunai ama puratnaba khonaramba amadi kunai gi damak kari thaudang lawrambagi haiba khanganaba pangthokpani haike isu sing mayamna magi memory da magi ningsingbagi saktam mama sadana miyamna an tahi khudingi leitaba thoram asibu Manipur amsung Manipur gi mapanda pangthoknaba haiduna sinjabani Taranipal Subaning Singh Thoramasiga Mari Lenana Lamyan Basanglenda Manipur and Development Political Economy and Coalition Haiba Hiramasida Khana Nainaba Mifam Amasu Pangthoke Thoramaduda MU ki Professor Amar Yumnam Associate Professor Dr. C.S. Priyoranjan Associate Professor Chinglen Meshnam na Wangangke Technology kasai impact lagi more bagus. Adulah dong pada siapa? India ada siapa ni? Friendship process. Masina Myanmar mana party fatah lagi. Manipur State Sumang Nila Council nasu Arambam Samarendra laikitabagi ningsing thoram ibuyama Sumang Nila Sanglen da pangthoke thoram aduda Sumang Nila Council gi Chief Advisor Dr. M Nara President M Purnimasi Lifetime President T.S. Gunachandra Susarugyake Arambam Samarendra bu saithaba saireng saidinaba amasung nat ki oiba thoram kaya su pangthoke All Manipur Chaibi Association amadi Jiri Development Organization na Taranipal Suba Arambam Samarendra ningsing thoram pangthoke ngasigi thoram aduga mari leinana tareklak Suba State Level Cadet and Junior Boys and Girls Chaibi Invitation Tournament su hogdokre Class 10 amadi 12 ki parikya da first division da pass tawkiba Andro Kendra gi manung da leiba mahiroi sing pungning thogatuna okpagi thoram ama ngasi Development Organization Andro Kendra na sinduna Thambal no Market set pangthokre tarani thoi suba meritorious award yen thokpagi thoram aduda mahut Minister Shyam Kumar Organization ki President C.S. Suresh Andro Nagar Panchayat ki Chairperson and Lukhoi Pradhan amadi member kya na saruk yakhe
Minister Syam Kumar na Kendra Sigi Oina Sarkar gi school dagi class 10 gi parikha da 10 position phawbagi manung da lakpa mahairoi singda lupa lak tara piragani private school gi mahairoi gi oina di lupa lak manga pigani government school dagi pass tarakpa mahairoi singna Kendra Sigi manung da leiba higher secondary school singda mahai tamba pamlabadi lemna mahai tamangani haike Miu misal fajaraba masih di andro da masih di turis bayam dai karena dia paham dai benar andro gitu mama top pa miu misal fajaraba taksi kasih naik baduna andro da lain aduna lamdam se laiba yena ba kwana ba nungai da ko ma ju thadok mina daga lamdam se ki holaiba sa ta mayam sing asi amaga koi mateng pangda bada sauba koi pangbiwa ba mi tham Handak Board of Secondary Education Manipurna Loba Class 10 gi parikha da mark wangna phangduna pass taroklaba mahiroi kaya Manipurda leiriba school kharana sel yamna piduna leibagi thabak chathari hari afaba mark wangna phanglakpa mahiroi sing makoi gi school da tamanduna school gi mingsat purokna bagi thabak chathare mahiroi adu lupa lak ani dagi lak manga phawba piduna leina ba yaure hari paisa piraga leiba khak natana mahiroi aduna school aduda tamba matamda sel loroi amadi school gi tangai fadaba fi yauna lairik phawba lemna piga dori hari amaramda makoi gi school da mark wangna phangduna ming salaklaba mahiroi singi maming sejinaduna advertisement tobagi thabak su chathare Manipurda quality education purukna bagi thabak sarkar amadi mahiroi gi sangstan sing yauna miyoi kayana akanba mawongda khonari ngai cheraga sida amadi thoidok hendok na mark wangna phanglakpa mahiroi singbu Port Labagumna sel yamna piduna leibagi thabak chatharakliba asida Manipur Sarkar amadi mahiroi gi sangstan singna yengshin haningbagi apamba mama mapa kayana thamnarakle Narendra Modi na luchingba NDA gi sarkar asina sahi mari mapung phana lengak lakpa amadi Manipur da su Chief Minister N Biren na luchingba sarkar asina sahi ama mapung pharak pagamari leinana Bises Samprak Abhiyan gi sarukam oina ngasi thanga kendra gi oina kendra sigi MLA su oiriba PDA gi chairman Tongram Ravindrona motorcycle rally amalam thakre thanga lawai khongshan mapan dagi horaga moirang khunau kaibul road tagi thanga taraga kairen phabida lamthungpham oike Manipur Government Services Association amasung Pensioner Union ga taret suba pegi matangda government ka taunakiba MOU janaba yaroidaba yana cherolni haina M2 amasung MGO gi je sina phongdokle JSC Secretary General Laitonjam Bikena Paumisingda Numit Marfuni Suraklaba Khongjanga se Chief Minister ga tangkak mari wari sanaduna tha ahum ngaibinaba matam thanaduna leiringai MOU sign tawnakiba si government employees singi marakta nungsinadana ba sinba thawngni MOU asida third class Indian citizen ama oiba yabagi wafam yaure JSC gi mihut kangbu phananaba honaba transfer posting asi handoklaga issue asigi matangda wari sanaba government na singadabani haike 35,000 crores की कदाई दा सच खर बगे है बा क्वेश्चन मा दिबो एग्रीमेंट जी फेटिन फाइनेंस कमीशन लागा ओइना पीबो ओइना साइन जी तौनो गनो दा पैसा क्या लो रोगे है क्वेश्चन जी मा मणिपुर की एम्प्लॉय सेक्शन खुदि मंगना हंगलो वाहंग जी पाखुम मोइना मेडिया की वांग पीगे दा खोइन संजलिबो खोंजंग से मणिपुर गवर्नमेंट थोन बनि है वाहम दुमा अमुका न सु थमजरी वारिन सु थोइबो खोलिबो मयाम सी अदगी एक्सप्लेनेशन प्रो थोइबा अदगी अखोइगी मेंबरसिंग दा अखोइगी ट्रांसफर पोस्टिंग तौरिबो खोलिबो मयाम लोइ हदोपिरो अदुगा कोइ वारी फजना सारासी वाई सारा मतुंदा कोइ सोल्यूशन जो परनो खोने मिनिगसी Government na taret suba pay employees singda phangandaba si laibak thiba hanthana yengba thawngni haina Federation of Government College Jesus Association Manipur na phongdokle government na thuba matamda taret suba pay sana hananaba lauthokadabani taret suba pay sana hanba haibasi government asigi constitutional amasung political responsibility ni haire Oinam Kendragi Manung Chanba Mafam Singdasu motorcycle rally chatkre rally adu kainogdagi Manipur Pollution Control Board ki chairman L Radhakishore na lamthabagi thoramadu da kainog jila parishad ki member N Samananda Pradhan Sadhana Devi amadi Pradhan Nanaubi Devi yauna member kayasu saruk yakhe BJP Kumbi Mandal na su Kendra sigi mafam sinba thungna chatpa motor bike rally ama wangu parking dagi MLAS Birana lamthake thoramadu da mandal gi president El Sekor amasung party gi miyo kya su saruk yakhe Nambol Kendra gi oina su motorcycle rally ama BJP Manipur Pradesh ki Vice President TS Basanta na lamthabagi thoramadu da Nambol Municipal Council gi Chairperson CS Basanta Nambol Mandal gi President S Brajamani su saruk yakhe
BJP Thanga Mandal na Sinduna motorcycle rally ama Kendra Asiga Koibada Satke. Thoramadu BJP Manipur Pradesh ki Vice President M. Ashni Kumar Susarugya ke Kongsat Aduna Thanga gi Chingi Koibada Chatlaba Batung Kumbi Lambi Pauduna Thanga Murang Tem Tungjeng Taraga Thambal Kongdat Lushin ke. Bises Samprak Avian BJP Thangweban Mandal na Sinduna Thangweban Hizam Laikai da Leiba Jotin Waikongi Yumda Pangtukre Thoramadu State BJP Government na Paikat Pathabak Thoram Singi Kudong Saba Panglaba Myoy Sing Unaduna Wari Sanake Motorcycle Rally Amasu Yuba Morchaga Kusham Naduna Satke Hauzigaten Babrem Telokjare Coaching Center, the best and the only trusted coaching center in Imphal. Penasya Coaching Center gi oja singna aina exam gi sim saba matamda yamna mating pangbiki aduga BCC dagi aina phangakiba study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. RK Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professional. And just like our students, our school has also grown. Admissions open for class 11, humanities and science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex North AOC. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungaraktaba singidamat amatta naraba upaidi jolib syrup amasu jolib capsule bu changmina sinabiyo. Baba, quick zone gidi tatatis college di. Mamal suma pang kuding jam mana yo suma ngaro pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric drum no sin bagum na yo tisin bayar. Dudi sana gi mohut yang na sin bayar andre. Bohagi mustard amadi refined oil, the taste of Assam. Bohagi oil jabiu. Karupati oibiu masida sunatana lucky coupon price mayam amasu lejari adongi manak nakpa store dagi fangbigani chabada hauraba haksang soktaba bohagi mustard oil the taste of Assam distributor oining basingna mobile number +917578007064 Guwahati da contact tobirakba yagani bohagi mustard oil 2018 sida aina 579 kulo mai pa ko ko se BYS PMD ke faculty sing ya jang mating pambi ke exam bina jang mai pa ko ga pa ji ke de aina BYS PMD coaching center sida bini ki mai pa ko credit as aina BYS PMD da designing income and we are part of BYS PMD. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawbagi aroi bendomiti lakliba June gi tang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Movel Furniture Monsoon season gi oina Movel Furniture Imphal na Manipur miyam da mega furniture sale shadani fu fawgi discount pizeri asida natana modular kitchen khakta oina lebiba matamda dining set ama khudol oina tamjeri nasimuk lengsin biraksi Movel Furniture Waketel near Imphal College Aptech Learning sahi kuntra and experience laiba Mumbai Delhi Bangalore de laiba Aptech Center singa quality sa manana Imphal the professional coursing haibadi air hostess airport ground staff tourism management spoken English certified computer courses ni ekoi address Yakokol building Singjami parking Imphal phone number 7085440528 break ki matung da mai mutaram nokchari makha taba pauda Imphal East ki oina Vises Samprak Avian luang sangmam da pangthuke thoramadu da BJP gi General Secretary K Surat Kumar and Nimbus BJP Mahila Morcha Hengang Mandal gi President W Bormani amadi BJP Imphal East ki President L Kamini na chingba miyosing na sarugya ke and Nimbus na Aviana sigi makhada India pumbagi masak naiba miyoy lak ama BJP gi luchingba singna
unanaba pautak pirake Manipur gi oina su luchingba chahum yangkai nipana masak naiba mioi lising nipan chamapan yangkai unagadabani haiba pandam thamli ngasi fawada Imphal East ki oina lising amaga chahum yangkai unagadabada chanipan yangkai unaba ngamkhre haike K. Sarat Kumar na BJP na luchingba government lakpadagi India da amadi Manipur da miyam kanagadaba scheme chama kuntra gi mathakta hawdoktuna kanaba phangali state ki oina go to hill amadi go to village khwaidagi mai pakpa scheme singi manungda amani masina manung mapal khaidana lengak chathaba ngamli haike maduna mangja mayam lakpodo madu tobidana exact ai gi leiriba phibam madu koi census lakpa chilnaw singda du koi chilisi singda census collection tobu laiba miyam da khangan biu sarkar na pithariba program mayam se masigi kudong chaba lawnu hona biu Royal Theatrical Club Kaisamthong Elangam Laikai na sinduna folk shongi matang da demonstration cum interaction program ama Kaisamthong Elangam Laikai Community Hall da pangthukre Thoramaduda Art and Culture Minister L. Jayant Kumar Retired Professor M. Akoy Kumar Club ki President S. J. Kumar amadi State Kala Academy gi Hanagi Secretary S. Romoni na chingba music na saruk yake Minister Jayant Kumar na folk music haibasi kunai amagi tana thana yadraba music form amani masi yokhatpa tangai phade Manipur gi jagoi rasna UNESCO gi list ta chanbagum lai harawasu chalhanna honare government ki khongthang asida miyam amadi mari leinaba singna tengbang pibiu Art and Culture Department na Manipur gi culture sakot hananaba angama thakta honari haike hengke na harbichi jam tobi ade maram de financial rules lai 10% hen na budget increase tobi ade singbagi mayam se maram badana tamning doga aphagi tobangam doga anisi marakta yam chawma ki conflict leiba haibata Information and Cultural Society Manipur na sinduna ahanba batch ki computer certificate course tambalo shinduna certificate yanthokpagi thoram ama ngasi Liberal College ta pangthokre thoram aduda Chief Minister gi loina bi nongthongbam hiainu BJP hangang mandal gi President KS Jila Adaksa P Bimola OBC ki Director NG Vogendra Mahut ki Joint Director NG Uttam Tourism ki Director Waikom Ibohal MSPDCL ki Deputy General Manager N Sarat Chandra amadi Liberal College ki Principal W Ibechawina maru iba myoisingona saruk yake ngasi rims rota laiba Nityananda Mandop amadi NG College lambida laiba Community Hall da kilowatt manga gi rooftop solar power plant Deputy Chief Minister YJ Kumar hangdokre Itno Heritage Council Herikona Sinduna Citizenship Amendment Bill 2016 gi matangda khana nainabagi thoramama ngarang State Guest House da pangthokre thoramaduda Manipur University gi Professor W Navakumar na moderator RIMS ki Biostatistics ki Head of Department Professor R.K. Narendra Senior Advocate Khaidemani MU gi Economics Department ki Dr. Singlen Maishnam Assam Maiti Apunba Loop ki President Wangkem Sarachandra NEIDP ki Vice President O Males Amadi Cultural Activist Ningthauza Lantana Chingba tongan ba political gi husingna resource person oiduna Citizenship Amendment Bill 2016 na si Parliament na pass togduna ek olak pamatamda awang nongpoki state sing maru oina Manipur da kayagi matik sokalakadagi haibagi hiram singda wangangke aduna manung hajan basing sida tawli basing ji ang pane aduna ko indigenous people ki wari sara ko ojam ki lakminai mai yum de sangba sorok ta thing tong de song sa tong se adu ga de hakta mai sida ojai ji meeting leiba party meeting leiban hai adu ga di magi sat ai di sidi ma pan ni mayang ato oile me ai di somna kan mai indigenous people ki tum hai mana sat ai di adu ma pan ato oile ado hojik akoi yam sensitive oiba issue di oiba hek harak badadi ado akoi kyam aware oirage se Manipur da mapan de ki sangpa migrant masing je kya lege je kanana hangam doino सरकार की ऑफिस लेबा सीएसु लेते अदगी माई डिपार्टमेंट सु फजन थिजन न बसु लेते कमिटी सु लेते अतै स्थिति यंग बियो लोय लेरमने प्रजापित्र ब्रह्मकुमारीज ईश्वरिया विश्वविद्यालय थांगवेबन ब्रांच की अनिरक सुबा फाउंडेशन डे ngase थांगवेबन हिजम लेकाय द पांगथोखरे थरमदुदा बीजेपी मणिपुर प्रदेश के प्रेसिडेंट केस एस भवानंदा ब्रह्मकुमारीज मणिपुर की इंचार्ज राज योगिनी ब्रह्मकुमारी नीलिमा अमदी बीजेपी मणिपुर प्रदेश के वाइस प्रेसिडेंट जोटिन वाइखोमना चिंगवा मियोसिंग सरुक याके खेत्री मयुम भवानंदना पुंसी हाइबसी अवा नोंगाई पुंसी लगा सेंबनी नोंगाइबा पुंसी महिंग अमा फंगे हाइबा तारबदी आई मसक खंगब चंगी आई मसक खंगलबदी इसाबु खुदुम चनबा ngamgani हाइखे
Thas ki tang tarahum doida Mandalay region gi Chamber of Commerce and Industries da pangthokadaba Business Networking and Growth Beauty North East India and Myanmar da sarukyagadaba Manipur Chamber of Commerce and Industries ki mioi taramapal na saba kangbu ama ngasi moirang khomda leiba MSRTC complex tagi Manipur Chamber and Commerce of Industries ki Vice President Khagemba Sanasam Assistant General Secretary Radhesham Amadi Executive Director Sobit Nalam Thakre Business Summit asina Manipur gi lam koining ba mioi singda kana ba piba ngamgani haike Swas Bharat Abhiyan gi sarukama oina Swas Bharat Summer Internship haina megi tang amadagi July gi tang 13 fawba tha humchupna pangthogadaba luba nan bagi paujel puba cycle rally ama Moirang Kendra gi MLA P Sarat Chandra Nalam Thakre Moirang College NSS cell na sinduna Moirang Kumbi amadi thanga Kendra gi mafam da leiba Gram Panchayat singda chathagadaba campaign adu hodokpagi cycle rally lamthaba aduda Moirang College ki Principal Dr. K Anand Moirang College NSS cell gi Program Coordinator Professor K Azad Singh asu sarukya ke Muslim singi kumhai Ramzan thana lakpada Moirang Kendra da mirep oikhiba thongam santina Moirang Kendra gi manung da leiba Kwakta Gram Panchayat amadi Kwakta Municipal Council gi manung da leiba Masajid Singda chatuna sana thaknaba atum hau amadi atei polam kaya yenthokre Moirang Kendra Progressive Front na sinduna pangthokpa thoram aduda Progressive Front ki Chief Advisor Yumkha Modu yauna atei front ki thomi kya su sarukya ke Kaksing Sumak Lekai Community Hall da Organic Farming gi matang da nongmagi oiba awareness program ama pangthokre Manipur Organic Mission Agency Moma Kaksing Area Joint Farming Cooperative Society Limited amadi Public Welfare Organization Kaksing ahumna punduna sinba awareness ki thoramaduda agriculture ki expert KS Nimaichan Moma gi APO Dr. Jivit amadi Moma gi Project Director K Devadatta Sarmana Resource Person oiduna Organic Farming gi matangda sugaina take Moma gi Project Director K Devadatta Sarmana Kaksing Sathok Laina Pothok Puthok Palamdam Amani Lamdam Asomda Organic Farming Tawada Chauna Mai Pakadi Aikoida Puthok Liba Pothok Sing Haksang Sokadaba Oirabadi Puthok Liba Pothok Adugi Kanaba Fangloi Sathok Henabani Haiduna Lomi Singna Chemical Fertilizer Kaya Sijinari Masina Mio Bagi Haksang da Sokali Haibasu Kangba Matautai Senthok Lambi Hangat Hanbatanatana Organic Ki Oiba Low Pathap Chatabana Kunaigi Tungi Mirol Kanbada Chowa Thodang Ama Logani Haike Thongju Chigong Lei Makong Development Club na Sinduna Weightlifter Sanjita da IWF na pirakliba doping gi report yaning de haina wakan mifam chatakre Club asigi sanglen mamang da chatakiba wakan mifam aduda doping gi report ta yauriba sample number ani asi kana gino haibadu Indian Weightlifting Federation na atuba matamda sengdokadabani loktuna ba manba IWF ki doping result yabangam loi Weightlifting Federation of India na tumina lesin ba yaning de sanaroi singbu namthak to wiganu habina chingba play card kaya susijina ke Tha sigi numidang da Khurai Lamlong da hotel phamba mi amagi yum mathak tagi nongmai kapsil lambabu yaning da phongdok tuna apunba maira paibi yai fa thorang nupi lupna Khurai da wakani fam chatakre isam samna yum puri ba imung da nongmai kapsin ba yaning de kanana kadi maram gi nongmai kaplam banu haibadu marilena ba singna sengdok piu haire Si wari sanaraga moina nungai tribado phongtok na si mi kungna chinna ta graba imung chidai da mi yamna leiba imung chidai da sumaina nongmaina kapsan ba aki akhang nang han ba che matung manau da mohana tawbigano kanana tawbiribano moina nungai triba pa ma khuding mak to phajana wari sanaraga waroi silama por erega dum jana ba thabak neba Polio victim oiduna masagi haksang chada marfunipan disabled oirabi nupi ama mahak siraba matungda masa kathokre Manipur Press Club ta pangthokpa paugi mifamda iselema jinglai hairaga khangnabi organ donor asina mahak masa disabled oirabasu miyamgi damak thabak tawningba kaya leikhe haksangi phibamna yadabana ngamkhidabani mahak leitraba matungda kanagumbagi kanaba mawongda kathokpani ngasi phawada anoba government asina hodokhiba sotaraba singi tengbangi makhada lupa 1,500 pension oina phangba natana atopa kanaba amata phangba leite haike
कनो से हयंग अइना लेखिद्रब मतमसिदा सुमाइना अइ कथोकजरम बतारगदी अखोगी डिसेबल की ग्रुप तसु मिट उदबा अदगी किडनी कनो तौदबा मयाम अमसु दुम यावरिको अदुगुम्बा मयाम सिदा अइना अदुमतंग अइना सैक्रिफाइस तौजरम बंगमगदी अइना पांगल कंदना सोशल वर्क तौनिंग गसु तौबा ngamdabagi keno se masi matangdi ai mache baza amatangdi ai keno समाज से पांग ngangani ko na khanjaraga ai masi decision se lobjab Langgol tarung dangarang sakang daba miyoy singna nan local anida nongmay na kaplam babu yaning daba fongdok laduna nga si Happy Valley da wakani from chatakre. Mifamadu da Grass Colony gi mayra paibigi President Chongnu Mantena tokiba thongdok adu laibak thibani miyam tinba marakta nongmay kapa yaning de kanana karigi damag kaplam libano haibadu sengdok pirau asokpa amade lekidrabagi mung manungda government na mateng pigadabani haike. Hardagi laiba moisu kasu leijadraba adono magi imungi pubang ngamnaba chara talaga lakchariba kasu khangjadaba singsida sumaina moigi punsi awaba piba sidi tawigano matung manawsu tawigano yaningdaba leiragasu hojikso hayo karamba samstana tawbano haibase khoi khangningi lekhidabagi matang sida government ki site gi so leitaba imung sigidamakta so asopagi so akhoi mateng panghanningi aduga karamba samstana tawbano haibaso government site gi athum tamda khara thidok piyo hena request tawjari Sainik School Imphal gi parents meet ama ngasi chingmairong da leiba Tribal Research Institute ta pangthokre thoramadu handaki academic session dagi tamba hogadaba mahiroi amadi hana tamlamba singi marakta thoidok hendokpa mahiroi sing khangatuna achamba kudol potpiduna puning thawatke Sainik School Imphal gi parents singi duties and responsibilities haiba hiramda open discussion ama ngasi Tribal Research Institute ki auditorium da Sainik School Imphal Parents Association asinduna pangthokre association asigi cadet meet ki sarukamo oina pangthokiba thoramadu da Manipur University gi Anthropology Department ki Professor S Jibon Kumar na moderator oike thorongi sarukamo oina CVS ina lowba class 10 amade 12 ki exam da makok taraklaba mahiroi singda mana mathum suyen thoke Kanglai Economic Development Organization ke dogi thaumi oina handaki class 10 ki parikya da first division amadi second division da mai palak krabasing lamlong kaitel phambi nupi lupna harau tayamna opagi thorom ama lamlong higher secondary school da pangthokre thoromadu da development committee lamlong kaitel gi advisor CS Hemchan ke dogi president Shibam Maniton lamlong kaitel phambi nupi lup ki president Athokum Apabi lup ki secretary general RK Dhanapati amadi advisor Ibenina maru oiba mayor singoina sarukya ke High School Living Certificate Examination da Regular English School Kwakaithel gi mai paklaba mahiroi singbo harau tayamna opagi thoramama school asida pangthokre thoramadu da school asigi chairman vice chairman managing committee gi members sing amadi oja sing yauna pangthokiba thoram aduda school asigi oina ISSLC exam da kunma toisuba position da mai palkraba laishram bonishan da lupa lakh amagi mana piduna puning thawatke loinana annual promotion examination da class pre-nursery dagi class 10 fawbagi oina makok thonglakraba mahiroi singda su mana mathum sing pikhe Insolusingani tarata philosophy da doctorate fanglaba amadi class 10 amadi class 12 exam da mai palkraba mahiroi singbu tarung village ke village authority women society amadi youth club na sinduna tarung community hall da harau tayamna opagi thorom ama pangthokre thoramadu da PSE gi joint secretary Hanna Kamai IMC Ward number 1 gi corporator Gaidon Gangmai amadi IMC Ward number 1 gi member Haumilung Panmai susarugya ke Jupiter Club Thawal Bamol Lekai na su handaki class 10 amasung 12 ta mark wang na phanglaba sing mana piduna puning thawut kre club ki ground na pangthokiba thoram aduda khangabo kendra gi MLA o Suresh Kumar Hanagi MLA Landhoni Thawal Municipal Council gi chairperson PS Chamo amadi atai councillor sing susarugya ke Youth Welfare Club Malomna handaki UPSC exam da mai paklaba Dr. N Johnson MP Esta mai paklabagi Y Jayalakshmi amasung class 10 amasung 12 exam da first division da mai paklaba mahiroi sing Malom Bazar Community Hall da taramna okre thoram aduda Malom GP gi pradhan L Ingocha Club ki president L Hemanta amadi ward member L Kiran susarukya ke
Handaki class 10 exam da mako oiraklabi yaifabi mayangbam okpagi thoram ama sagolban lukram lekta leiba pradhan E Sushila gi yumda pangthukre thoram adu dalandam sigi saknai raba economics professor N Mahendra YDO gi president Ais Pran Kumar susarukya ke Public Action Committee larik yangbam laikai na su handaki class 10 amasung 12 exam da mai mark wang na phanglaba mairoi sing okpagi thoram Henzu Naha Community Hall the Pangtokre. Thoramadu da Gem College of Science ki Associate Professor N.G. Mohindro, Committee ki President L. Samungok Susarukya ke. Then Tha Makhaleka Youth Development Organization na su class 10 namadi 12 exam da Mai Park Labam Hairoi Singh Manama Tumpidu na Puning Thagut Kre. Thoramadu da Gem College ki Assistant Professor N. Birendra Amasung Scientific Officer N. Inaubisu Sarukya ke. Kairak Gram Panchayat na su handak ki board amadi council na loba exam da position law kraba amadi first division da pass taruk laba Mahairoi Singh Kairak community hall da taram na okre Gram Panchayat asigi pradhan E Santigi tha hungi tolop tagi ahal oiraba mioi chama nifumapan da pension oina yentoke Handa Haido Kiba board na loba class 10 exam da Wangu Terakong Gram Panchayat ward number 1 amasung 2 gi mafam da first division da Mai Palak laba Mahairoi Singh Wangu Nauda Kong Community Hall da taram na okre thoramasi Kumbi Kendra Progressive Farmers Association na sinduna pangthukibani Council na loba handak sahigi class 12 da taranthoi suba position tarakraba Sagol Sem Bikista Manipur University Casual Contract Engage Staff Association gi President N Rajendrana Yen Nganu Macha Yangkai amadi sel oinal palising tara mating pikre Rajendrana Bikis ki imung manungi kudung sadaba si yenglaga mahaki tungi larik laisu tambada mating oinana ba angam mating pibani haike The North Imphal Development and Sporting Union Luang Sangbam Makhalekai na sinduna chahi khudingi pangthokpa lamdam adongi class 10 amadi 12 ki exam da first division da mark wang na phangraba Mahairoi Singh da piba mapan suba meritorious award distribution ngasi Luang Sangbam khongnang khong panthoibi sanglen da pangthokre tharamadu da chief minister N Biren gi loina bi nong thongbam ongbi hiainu Imphal East ki adaksa P Bimola Luang Sangbam Gram Panchayat ki pradhan S Angau amadi North Imphal Development and Sporting Union gi president NG Opendro Susarukya ke Lalambung Takhelambam Laikai Youth Development Organization na sinduna organization na sige building da free dental camp ama ngasi pangthokre free dental camp adu da Brunati Dental Care gi Dr. Singna Sarukya ke loina na hidak langtak singsu lem na pike Uzair Ali Playground Committee na sinduna Thawbal Mosjing Wang Matai Thawbal Mojing Wang Matabada leiba playground da iftar party ga loina na Nate Park Thoram ama pangthokre thoram adu da hanagi chief minister O Ibobi Wabagai Kendra gi MLA Fazur Rahim Khangabo Kendra gi MLA O Suraj Kumar Susarugya ke O Ibobi na Islam lining chatpasingi senglaba thabum ama chara henduna mapu da haijaba nijaba asina lamdam asida khunda minari ba furup singi marakta nungsi sanaba chakhatpa iramdam ama purakpa oirasanu haike Kwari Abdul Jalil amasung mahaka loinaba singna Nate Park pangthokhe Imphal West District ki manung chana leiba Nambol Foizing Awang da ngasi Suguna Foods Private Limited ki miyeng makada lamdam adongi leiriba yum da yokpa yen singda narakadaba laina singi maramda punna khangmina nabagi pandam da farmers singda awareness program ama pangthokre tharamadu da Suguna Foods Private Limited ki Dr. Sandeep Sharma Samar Jyoti Sharma amadi Sabir Ahmad laktuna farmers singda yenda naganba laina sing matau karam na ngakthokadagi haibagi matangda slide show utuna paudam ke Farmer Samaga Humga, who was participate or gallery. Yen broiler Narakting a game among Mangwin in a curry step, Lokani Haba Madi, Nara Abumatunga, Carmine Tokani, High awareness campaign money when it was it was a ripse. Aduga Makata and Sukui Atopa Matangi Laiba Atuba Matam, the Queen Atopa from the Sapantokanina, who gave Wakandagi Sugna Food Private Limit Kisai, so Queen Pantok. All Manipur Gaurangalila and Sanjenba Artists Association gi founder amadi president Oirambi National Awardee Thokchom Brinda Sabi Devi Masagi Anaba Amana Maram Oiraga Thangweban Hizam Dewan Lekai da Leiba Masagi Yum da Lekidre Thokchom Brinda Sabi Masagi Chahi Marfumari Sukre Magna Lekidabada All Manipur Gaurangalila and Sanjenba Artists Association na awaba fungdorakle
hauzik thabak ki pau lawirase ngasi gi thabak ki pau da Railway Protection Force ki Sub Inspector amadi Constable khara lawgadore Sub Inspector gi oina chahi kundagi kunmanga fawbagi manungda leiba graduate pass tawba miyoi singna darkhas tarakpa yagani amaromda Constable gi oina masagi chahi 19 dagi kunmanga fawbagi manungda leiba class 10 pass tawba miyoi singna darkhas tarakpa yagani Sub Inspector amadi Constable gi oina lagliba jun gi tang kuntra fawbagi manungda darkhas tarakadabani hari Indian Navy gi SSR amadi AA khara lawgadore masagi chahi 13 tagi kun fawbagi manungda leiba science ta 10+2 pass tawraba apunba mark chada humpu phangba miyoi singna jun gi tang 15 fawbagi manungda darkhas tharakpa yagani hari mathaki thabaki pawasi gi akupa marol babu parada leiba job center dagi khangba yagani matang sida thabaki paw loijare makha taba pawda kada Kaksing District Committee Asa Club Hianglam amasung Hianglam Warakong Maira Paibi Lupna Punna Kusam Naduna Nisana Kunai da Piba Chaiteng Amasung Masibu Tingbada Miamgi Thaudang Haibasida Miamgi Oiba Mipam Ama Hianglam da Pangtokre Thoramaduda Secretary Organization Mayang Bambudi Ida Club ki Secretary Thambal Ngobi Kada Kaksing District Committee ki Secretary General K Rani Balana Resource Person Oike Mayailambi Development Organization na World Environment Day Gamari Lainana Mahirui Singi State Level Painting Competition ama Divisional Forest Officer Central Forest Division ga kusam naduna Meng Falgi Kuman Mani Stadium da ngasi pangthokre Jiribam da hauzik panduna leiba gari chama yankhairomgi driver singi mateng pangbo oina All Jiribam Road Transport Driver Union na sieng yenthokre Atuba matamda Jiribam da Wet Bridge Thaminaba Union gi General Secretary Pratap na pungning singchile gari singa se Imphal thokpa yadaduna nimit 10 rom panduna leirakhibani Amarom da Highway Truck Owner Welfare Organization asu hauzik jiri da panduna leiriba truck listing amaga chama romgi driver amadi handyman singi oina cheng amadi chana polam kaya yenthokre hauzik sanabagi pau logirase Ngasi sanabagi pauda Standard Youth Development Association mutum hibawna sinduna ahanba set level 7 aside village open football tournament ngasidagi mutum hibaw awang laikai hawkre hawdokpagi thoramda wangwei kendragi MLA olukoi su saruk yake ngasi sanakiba ahanba match oina saida amasung Arnold FC meng Imphal-ga sanakre Manipur Hockey ki makhada laiba affiliated unit singi sanare singi transfer club unit association gi renewal July amadagi Nepal fawbagi manungda taunanaba ngasi pangthokiba executive board ki mifamna warip lokre All Manipur Gymnasium Welfare Association gi miyeng makhada district level association singna 13 August Patriotic Day ga mari leinana sei khudingi pangthokpa marirak suba inter district state level bodybuilding contest mapung phana pangthoknaba sem sakre amaromda ani suba Pandit Achouba Ngarian Bakulasandra Memorial state level bodybuilding contest su October 10 dagi pangthoknaba sem sakre amaromda state level bodybuilding contest taruk suba Mr. Pari Sajau su October 19 dagi pangthoklagani hari Makatana sanabagi pawbe ng thawjamdagi fangbigani Manipur Rifle Association na sinduna tha sigitang mapal dagi unit mangagi nupa macha amadi nupi macha shooter sa magayangkai ni thoina saruk yaduna Kumalampak Sports Complex ki shooting range sathariba kunipal suba all Manipur shooting competition gi ngasi pangthokiba meter taragi main individual gi .177 pip side air rifles ISSF championship ta Imphal East District Rifle Association gi elriga na ahanba category asigi junior men individual amadi youth men individual ki pangthokibada Imphal East District Rifle Association gi Roshan Thangjamna ahanba position takhi junior women's individual gi pangthokibadana Imphal West District Rifle Association gi W Juliana ahanba youth men individual gi pangthokibadana Imphal East District Rifle Association gi Prensi Khetri mayumna ahanba position takhi meter taragi men pistol ISSF championship junior men individual amadi men individual gi da Imphal West District Rifle Association gi Connie Sentona Bamna ahanba takre
यूथ मेन्स इंडिविजुअल की पांगथोखिबदना जुपिटर शूटिंग सेंटर कांचीपुर की जुपिटर असेमना अहानबा जूनियर वुमेन्स इंडिविजुअल अमदी यूथ वुमेन इंडिविजुअल की पांगथोखिबदा इम्फाल ईस्ट डिस्ट्रिक्ट राइफल एसोसिएशन की याइफबी टेलेमना अहान पोजिशन ताखी ऑल इंडिया फुटबॉल फेडरेशन की रेफरी इंस्ट्रक्टर अमदी ऑल मणिपुर फुटबॉल एसोसिएशन की हेड ऑफ द रेफरी जादव चंद्र हौबमना तोंगन तोंगन बा सोर्सिंग दगी खोमजिंदुना सही सिदा रशिया दा पांगथोकदोरिबा 2018 FIFA वर्ल्ड कप की लाइक फॉर्म की थोरम खुमलंपक स्पोर्ट्स कॉम्प्लेक्स लेबा मणिपुर ओलंपिक एसोसिएशन की कॉन्फ्रेंस हॉल दा पांगथोखरे वर्ल्ड कप की हिस्ट्री ममांग पांगथोखिबा वर्ल्ड कप सिंगी सानबगी मफम सिंग यावना सही सिदा पांगथोकदोरिबा कप असिगी मपुंग फाबा मसाक सिंग सुना यावरबा लाइक फॉर्म की थोरम असिदा मिनिस्टर टीएस बिस्वाजीत एमएलए एल रामेश्वर यूथ एफेयर्स एंड स्पोर्ट्स की सेक्रेटरी बॉबी वाइखोम मणिपुर ओलंपिक एसोसिएशन की सेक्रेटरी सुनील एलांगबम अमदी असिस्टेंट डायरेक्टर ऑफ स्पोर्ट्स मणिपुर यूनिवर्सिटी की डॉक्टर सीएस प्रदीप सु सरुक याखी फुटबॉल मसाना की मरमदा ममांगदा सुलारी कया इदुना फोंख्रबा जादव चंद्र हौबम ने इबा ngasi फोंलिबा 2018 FIFA वर्ल्ड कप की लाइक असिना तुंगदा हरुलिबा फुटबॉल बु पामजब सिंगदरी हेना कानाबा फंगलगनी हाइना कंपाइलर जादव चंद्र हौबमना फोंदोखरे सुम फोंग लाखो मयाम इन्फॉर्मेशन सुमना ngasi सानारी बसे तरानो करिनो कारि फोके हाबि फपिना तबदा सिदा याव टीम सिंसे कमाई तोरगा वर्ल्ड कप से क्वालिफाई होले ममांग वर्ल्ड कप की हिस्ट्री जे कमाई तोबी kana karam ba outstanding records adu ba thamba yaw record is mayam sum sanaba ko ngai ngaki advertisement ki matam da kan yeng ba se yam tawe sigbes oina saru yakiba minister tis biswas ina phongdokibada tuan ba dipri lai ba fifa na ba rules and regulation ai ko mamang se ida previous year to ki ba ko hadar ba ko ni rules manani hai lai मतलब की कन्वीनियंट होई बात तो प्लेयर सिंह की रेफरी सिंह की ना तो ऑडियंस सिंह की है ना तो डिसीजन लो बता रेफरी सिंह है ना मायने लो की फोर्ट कंट्रोल तो लो अपने प्लेयर सिंह की वजह सिंह पे हैंडल ना फोर्ट तो की सांग तो वहां मो तो फोर्ट ना मशीन फागा बाहर तो वहां लो मैं आमा रूल्स में आमा मुझे शम को मतलब दा कोई लाइक ये करा को ना मरे ये ना बस जाओ तो ला ली के सुबह का मशीन की रिसेट तो रही है अदम मशीन की लाइक फोंग ये तो जाओ आई की फीफा की पोस्ट दी लोई लो रिफ्लेक्ट और लेना मिला मशीन हम काम होती मरे दिया ना रोए मशीन की संतो का मतलब तो बिना अब प्लेयर सिंह नंग होगले बा अली फ्री सिंह सु अदु मते काना पी गले मशीन कनाना आई बा मंगा सुब थोंजू केंद्र गेम्स की हॉकी मसाना की चैंपियन UYAC कोंग उसेकोना ताखरे थोंजू केंद्र यूनाइटेड क्लब एसोसिएशन सिंधुना थासी तंग अहुम दगी टीम तरुंगना ग्रुप अनि थोंगना खाइरुक्तुना 11 स्टार स्पोर्टिंग यूनियन अकाम पार्ट ग्राउंड सथरखिबा थोंजू केंद्र गेम्स की हॉकी मसाना ngasi लोइसनख्रे लोइसनबगी थोरमदा बासिखोंग ग्राम पंचायत की प्रधान एन बिनोलता थोंजू पार्ट 1 ग्राम पंचायत की प्रधान टीआईस लता पार्ट 2 की प्रधान एन कानन उसेको नुचुप ग्राम पंचायत के प्रधान पीएस मोहिंद्रो खोंगमन ग्राम पंचायत के प्रधान मोयरांगथेम ओम्बी नुक्सिरई 11 स्टार स्पोर्टिंग यूनियन अकामपाट की प्रेसिडेंट टीएस गर्भधन अमदी थोंजू केंद्र यूनाइटेड क्लब एसोसिएशन की प्रेसिडेंट टीएस दामुसु सरुक याखी सथरखिबा गेम्स असिगी हॉकी मसाना की ngasi सानखिबोरिबा मैचता UYAC कोंबु उसेकोन अमदी SYUC उसेकोन खुनौ अपिबा मतमगी क्वार्टर मरी सानबो लोइखिबदा पंजिल अहुम अहुम सनरबा मतुंगदा अकनबा नोंगना मरम ओइदुना ऑर्गेनाइजिंग कमिटीना पेनाल्टी स्ट्रोंगना डिसाइड तौनबा मैच कंडक्ट तौखिबा ऑफिशियल सिंगदा खंगन खरबसु SUYC उसेकोन खुनौगी सानरुइ सिंगना फील्ड संगक्तबदगी UYAC कोंबु उसेकोना सथरखिबा गेम्स असिगी हॉकी मसाना की चैंपियन ओइखिबनी इंडिजिनस स्पोर्ट्स प्राइवेट लिमिटेड न्यू दिल्ली ने स्पॉन्सर तौरगा स्टेट असिगी मसक नारबा गोलकीपिंग लेवल 2 पास AFC B लाइसेंस होल्डर एस प्रेमकांता एल रोनी बलामदी AFC D लाइसेंस होल्डर सोराम पोइरई अंगानबन सिंधुना मणिपुर फुटबॉल मसानगी गोलकीपर सिंह हेना फगल हनबगी पांडमदा थासिगी तांग निपालदगी खुमलंपा आर्टिफिशियल तब ग्राउंडा एज लिमिटेशन लेतना नुपा अमदी निपी सिंगी ओइबा निमित तरनी सथगदबा अनिसुब गोलकीपिंग कोर्स माइपाकना पांगथोकली पिगलिबा आंगांग सिंगदगी हौरगा सही की अरेपल लेतना पांगथोकदोरिबा कोर्स असिदा नुपा निफुनिथोय अमदी नुपी तरातरो पुन्ना ट्रेनर यांखै निपालदा स्टेट असिगी मसक नारबा कोर्सेस अहुम असिना
goalkeeping gi tongan tongan ba skill technique sing tambi tapi gani pangtholiba course asigi matangda AFC B license holder goalkeeping level 2 pass sapam prem kantana masana asigi goalkeeper singda basic technique footwork yauna tongan tongan ba skill sing mayek sengna tambi tapi rabadi tungda afaba goalkeeper sing soidin putobungam gani haiki. Hosiki modern change the goalkeeper is the last line of defense and the first line of attack. Mina bon pipe kanda I kamai tawni kona pipe kanda kamai tawni transition period bon dead board webo kandi da goalkeeper magi role se kalino ka haiba mayam se sigi 10 days sida koi nainaraga moi the mature woina ba kara idea khar leraga my club the sana phajida sanaruna ba adu pandamni. Imphal East Veteran Football Association Sinduna Ahanba Mongjam Iboso Amadi Mongjam Ongbi Ahanbi Memorial 9-man Asset Men's Open Football Tournament ki champion SWA Awang Sektana Oikre. Mamang Tagitang Kunmapaliki Satrakipa Tournament Asigi Lotion Bagi Toramda CM Media Coordinator Laimayum Basanta Tournament Asigi Sponsor Mongjam Pori Hen Basu Saruk Yaki. Tournament asigi ngasi sanakiba roiba match da Yaisenba FC sekta makhalaikai amadi SWA sekta awanglaikai apiba matamda goal ani sanaduna draw chatpadagi kicks from penalty mangna decide tobuda SWA awang sekta na goal manga marida mighty piduna tournament asigi champion oikibani. Winner oikiba SWA awang sekta da trophy galwena lopalising humputra amadi rana sapta kiba Yaisenba FC sekta makhalaikai da trophy galwena lopalising yankai tharuma pusingna khusinaki. Thagachari makha taba pawda ngasi nomagi oiba ingasagi paw. Environment Directorate ki phangkiba ngasi oikiba ingasa amadi nugjugi pawda khwaidagi sakiba Celsius degree kontrani thoi dasming nipuripal Kwaidigi ingba Celsius degree taratare dasmik sino manga Nuksite yawising manilgisang maximum dasada mariputara nipal dasmik nifu mapal minimum dasada humputare dasmik sino manga oiki Ngasigi nong suki bagisang taramari dasmik mariputara nitoi millimeter ni Haujaroi bada maroi bapaw amukhana Topographical need based hill budget ki oina Bharat ki district yang khani thoi khan bagi manungda Manipur ki oina Tamenglong district yauri haina Chief Minister N Birena phongdokre Miyam gi luchingba arambam Samrendra lei ki tabagi tara nepalak suba ningsing thoram mapam kaya da pangthokna kre Andro Kendra gi manungda leiba sarkar gi school dagi class 10 ni parikya da 10 position phawgi manungda lakpa mahiroi singda lupa lak tara pigani haina Mahut Minister Shyam Kumar na laupukre Amadi handa class 10 ki parikya da thoidok hedokna mak wangna phanglaba mahiroi sing school kharana sel piduna taibagi thabak chathari hari Asigi na dia estimate pizza pawmata solution jare mieng tabiri basing bom kahna khurun jare